Lamen tuhenba cookie singit tarani lochana hliba police ki nongma SDPO Anand Kumar hatkiba case ki main suspect ani special commando gi longumna uple condition yaudana thadokadabani haiduna irang haurakiba miyam security na laksinbada nupi ama makhongda nongmaina pale Mamang sahigi October 18 gi ayukta Moregi Eastern Ground da sangbatpa helipad ki pibam yangsilingay da cookie militant singna sniper rifle sizinaduna kablagpa nongmay maruna nangal lomda panbadagi laikatnaba nangdana laikidraba SDPO Singtham Anand mihat case ki prime suspect ani ngarang nungthil special commando gi longumna uple hairi Huran bagi tarani mapugi nongma haibagi pibamda lamhen tuhenba cookie militant singna nahan makai lot urabasu ngarang nungthil pung mari makhairam tarakpa matamda lochana haliba police person singi makutta takre Thaudog asigi matangda police control room gi cherol amana haibada ngarang nungthil pung mari makhairam tarakpada Moreda deployed tawrakliba Manipur police ki special commando gi team singna More college manakta patrolling chatlingaida chingningai oiba miyai ama thengnaki Miyay ani aduna security person singna tongnakiba gari singda nongmay kapsilamlaga yumlagta phaujinduna chensinki security person singi maikidagi handuna nongmay kapkibaga lonana kudakta More college ki manakta leiba Chengnaba yum sing questionduna thamlaga operation chathaki Masida chingningai oiba miyay ani adu tanaraga overpower tawduna makogi maming matha khangdok nabagitamak detain tawki Thaudok thopam manakta verification chathabada makoi ani adu New More Ward number 8 tagi Philip Kaikholan Khongsai apokpa laikidraba Marcus Khongsai amasung K Molsang village tagi Hemkholon Mante apokpa laikidraba Onkholon Mante kauba miyai singni haiba khangba ngamki makoi ani dagi 0.9 mmp kapa yariba maru ani yauramba pistol ama Chinese hand grenade ama AK rifles ki kapa yariba maru tara amasung fuse yauba detonator tara recover tawba ngamki Police ki cherol asina makata na haibada faraba miyai animak More subdivisional police officer oiram kiba laikidraba Singtham Anand MPS hat kibagi matangda laukhatpa case ki main suspect singni makoi nebu special commando gi person singna nongmai amadi bomb ga konana fagalaba matungda More da nupi angang yaungna yamlaba miyamna makutta thangten sai amadi nungna singba paiduna thoraklaga makoi anibu khudakta condition amata yaudana thadokadabani haibagi akanba irang haurakhi Irang haurakiba singna More kaithelgi mafam kharada mai thabagi khongjang phawba sangsinki masigi mathakta state amade central force singtamna nauri kapsin baga loinana nungna thajilakhi adubu tauna sibu ngak selakliba security forces singna miyam adubu tan khaiduna laksinaba nongmai kapadani haiba thodok amada nupi ama makhongda nongmai maruna panduna sokhi Thaudok sing asi khakta natana makoi ani fajin kibagi mayukta cookie militant singna bomb amasung nomai sizinaduna attack satharakle haibagi paw amasu phangba ngamki adum oinamak thaudok asigi matangda official oiba paw longnana ba SP H Balaramda Huelan paw sesina telephone tawrobada paikhalakide maramasina miyai ani asi faraba matungda More town da thokiba thaudok singi matangda official oiba report phangba ngamkide adum oinamak More da deployed tarukliba state amade central force ki person singna Ningaba thaudok sing makhatana thoktana bahana dagi henna akan masaksin tharang sing lokhatle hairi ITLF ki lanmi ama nongmege konana fare May ahum dagi satharakliba tamtiraba lana sibu mathau sangliba Surachandpur da best tawba indigenous tribal leaders forum ITLF ki khulai paiba lanmi ama ngarang ayuk combined force na nongmege konana fare thaudok asigi matangda Huelan paw sesina phangba pawna haibada Faraba ITLF ki lanmi adagi maming di Bulwal nam chahi kungani thoi apokpa chinkhumai kawi Surachandpur gi PR Sanamundagini hairi Ngarang ayupung taruk tagi hauraga numit yungba fawba BSF mapan suba AR 33 suba Common Regiment Chamaga humdramdai suba CRPF ki D company ki person sing amadi police ki combined team amana Imphal Surachandpur lambi gi mapam amada mobile checkpost hangduna achat awong sing frisking amasung checking chathaki tanja sida registration number yaudaba Mahindra pickup van amada amasung Tata Yoda MN02G0436 ta kuki na ahum lom tongduna Surachandpur dagi S Kolyan tamna lakhi gari ani asina torbong banglada deployed tawriba tarasuba BSF D company gi area da yoksilakpada combined team asina khamlaga check tawrubada ITLF ki identity card yauramba friend asigi lanmi asi khulaiga konana fabani mangondagi 0.9 mm ki pistol ama kapa yariba maru nipan magazine ama mahangna sizinaba mobile handset ama
tear smoke grenade ama recover tauki faraba miyai asi mangondagi sis tauba kusukulai sing asiga kondana Surchanpur police ta sinakre hairi Singson basatpada kuki militant singna hato pikraba imung ahumgi paudam Furit Pauba ani sunalitpa fangzakidraba thaudam Anand tha taruk khakta ngairibi machanupi amasu thamlamli Hautaki maisak pisingda tha sigi tarada apokpa mapagi matung induna Singchan basatkibadagi Sing puraga mahuk sagumna hingna halaktuna ngahak awa patharambagi mahutta apokpa mapaga lanana asiba hakchang oina miyamna puthораkraba thaudam Anand sutmatagi tha taruk khakta ngairibi machanupi amasung mahaki loinabi thaudam ongbi ichan thamlamli Saba thakpa watpagi mathakta chang naina saba phangdabadagi ngahak leitana masada hedo nahe chanki doctor yenglurabasu masagidamak chana thaknaba hidak langthak iraklabasu leinanaba sel leitabadagi leiduna sakide numit humni rom masa tuson mansonaduna leiramlaba matungda khara kankhatle haidana mapaga lanana halaklaga lupa chama khaktada yongadaba sing kokthong amakhaktamak chanba yaurukige hairamlaga yumdagi thokibani Mapuroibaga naungna setna khainarabi mahaki loinabi ichanna phongdorakpada leikidraba mapuroiba Anand masa kaya phatte yamna toina nagalli toina wanthaduna sarai hawbadona tawbasu yauki mahak afang thabak suduna sakhum mai muttanaba hona jarakhibani Toina naganbanina imungda leita lairana nongmagi pik thalakhi masana litliba furit pauba ani suna litchaba phangkide narakpa khudingda sel leitabadagi doctor yengbasu ngamkide iku bokalanana singchan basatkiba numit adusu masa khara kankhatle haiduna ayuki chak charaga chatkibani leita lairana khwang koisilakpadagi masagi phibamna hanadawna fagalakpa natrabasu tangai fadana chatkibani adubu minungsi paktraba kuki singna iku boka punna hatok pikre Nangbana khwang koirabasu haujik jinkana pakhal khalaga leirakliba yum asigi mahutta fajaba yum macha amakaktang sarga aisu sel khara thoknanaba phi sananaba kon ama leibigani haiduna yamna toina hairamki adubu ipuroibana mangjarama manglan punamang haujikti mangphaunawbagi mahutta manglaknare aikhoi punamakpu hundoktuna mapok asimagi oina thadok lamduna chatkhre mapuroibabu hatokpikiba asi mahakti sumnatagi chengchara amakak fangnanabagi damang yonanaba singchan basatkiba na lehuriba aigi thamoi puba ngamde haujikti ipuroiba su leitrabanina pikliba ichanupi asi kanana yengsinbigani hatpa ima isabu su hatokpiro haina mamittagi mapi kangdana mapuroiba bu kauraduna kaplaga paudam labki maki imung manung asigi haksale card natragana lebagi card na singba amata fangba leitri ration card su punna imung manungi miyai taruk leibagi manungda miyai mari khaki palaga pirakliba asisu lengaki mari leinaba authority singna yengsinbiu haiduna ka fauri Matamatamgi oiba ipao update singdamak miyamna channel asibu nungsibiduna like comment subscribe tawiramo